Chahi ani suraklaba irang asigi waroisin hauzik fawba purakpa leitri amadi IDP singna mayumda hanjinbagi wafam thabakta onthokpa leitri haina MPCC ki president Kaisam Meghasandana fongdokre Seva Dal Manipur Pradesh Congress Committee na sinduna pangthokiba Congress Seva Dal gi founder Dr. Narayan Suvarao Hardikar gi laikidaba chahi yankhai subagi palan thauram Congress Bhavan da pangthokiba ga mari leinana mahakna paumi singa unabada Amit Shahana Santi Hanjilakle haiba wafam adu yumpham yaudabani Hauzik Pauba Chahi Ani Hena IDP Singna Relief Camp da Laidibasi Mayum da Face Ahum Toktuna Hanjin Hangani Haina Fongdo Kibadu Hanjin Ba Laidri Lenga Ngaloga Daba Tawdang Sing Nathaiduna Laidi Haiba Wafam Thamki Loinana Congress na Miyam Gidama Kathopaga Loinana Hotnariba Singasi Laikidraba Luching Basigi Matung Induna Pangthokpa Thabak Thoram Sing Haiba Wafam Thamki Akoigi atopa state singdadi akoigi like Manipur masida BLO hapa adagi madugi review tawba khotpa revision tawba khotse igidi adum phai aduga Bihar da tawribasi akoigi electoral roll singsida bona fide akoigi voter singsi masisi akoigi bulldoze tawraga lokthongna na bu honarakpa haitare aduna yamna tenba matamda piraga tawba khotpadugi madugi akoina madu ajana mai identity adagi matam chana matam piba sina singwa mayam singsi SIR sida laigidabani adu laitaba aduna ne khoi party no oppose tawrisi khoi asi solution si BJP government na masi settle tawgadabani ado sibak tawti khoi amaga do hoji maitai na thonba kukina khonba haibase khoi gi sajiwa gi relief camp da suicide tawraga thori alaga siba khoi gi masi laibak thibani masi mamang da sumyam thokre aduga Amit Shahana Manipur da shanti lae hai aduga hek lak hai khibaga minini gi matungda suicide case thore aduna masi shanti si amisana hairiba duga laiba hoji shanti lae Manipur da shanti hanjale haibase masi apoi angakpo fawe ada hoji bakta apoi free movement leite adagi relief camp da lairiba 60,000 henbagi masi lairiba mayam singsi solution ama poknar leitri 3 phases of settlement akoi gi state government na lauthokre adugi masigi 3 phases of settlement taunalaba haibasi first phase to hokre akoi gi July dagi horaga resettlement plan akoi gi phase ahum thokna khaidoga December bakta loigidamni haibne first phase saugi budo hoji akoi gi yam clear oite aduga resettlement tawba papa kaimta leitre masa masai mayumda hanjana bagi government na lauthokibadu ahanba phase law aduna government is serious oite aduna adu leiriba posi somda akoigi real akoigi ground da leiriba sidi ubidre aduga hujiksi sahi aniga tha asigi more than 2 years sahi ani helaba siboda hauji phawda resettlement plan mai mayum da hanjalaga tawnana bagi potsi akaknaba adi road map amta puthokte aduna akoigi Hujipawda Prime Minister na suam ta ngangdri adagi nom ta sulaga visit tawraga akoi community khudima unana ba khona ba tawhigi wafam karimta leitri hujipawba adra masi ekoina masi thawoina na BJP na loisandabani haibase thawdokse wathokse masi akoi admaina feel tawe aduna government gi akoi gi leiriba May 3 dagi thoiba irang sidadi saigi government na thawoina masi matam si lawraga leibasi nuaite